European Union amasung US ki maikei chathariba Russia Ukraine landform asi losinabagidamagta India China amasung Brazil da piriba pressure asi atopa maikei amada chatkiba yabagi oithokpa leide matam kuidabagi tungda India hairiba country asi da Chinese citizens sing visa approve tawduna tourist oina lakpa yabagi permission adu pikre matam asimakta da matam kuinadagi yanaba porakpa ngamdabadagi sign tawduna lakliba India amasung United Kingdom gi free trade agreement sign tawkre British rum amasung whiskey mamal hongalakpa yana leidi USA hairiba countries da kariguma Donald Trump hairiba miyoi asina president oirakpa taragadi lakadoriba matam asida Russia amasung China hairiba countries gi yamna chawbu khudong chaba ama oigini haiduna matam amada expert kaya amagi maikei gi yamna kanna phongdokna kiba adu haujikti thabak oina ubagum tawrakli Donald Trump hairiba hauji US gi president oiriba luchingba asigi oiba policy asi diplomatic oiba lambi asi iwat watuna informal oiba mong ama khakta by force namfu sapuda adumak chathabagi oiba thawong kaya ama uba masida sunatana ngahak ki oiba maki policy asi adumak change tawduna leiba kaya sing asina US ki oina housing nauno honglatliba policy sing asi uraba matungda USA gi ally oiriba partner oiba country kaya sing asiki maiki digi section thawrang oina khongthang kaya ama lokhatpa ikuina lepa lechena uri Japan hairiba country asidagi fawba makoi asi military li khuchukulai develop tawbagi oiba lamjen asidi yamna kanna yausilakli Kudingma puanabu video amada abuka hana taramna uksuri hauzik Western bloc talairiba NATO European Union amasung US ki baikei digi Ukraine landform asi losinabagi damakta honarakliba khongthangsing amasung US ki dominance asi singnarakliba BRICS hairiba organization asibu mapangal sonta hanabagi damakta lokhalakliba khongthangsing asi yamna risk wangba fibam amada yausilakpana hauzik lairiba world order amasung chanariba system asida achauba onba ama lakadra haibagi oiba wafam adu thorakpa hore Ihan masidi matam kuinadigi adumak yetnaba chayetnaba kaya amana pik thanduna laklaba ngamkhegi oiba chayetnaba si loshinba ngamdana ngahak lechana stand off thokliba Asia gi oina khwaidigi mapangal kanba country ani oina hauzik thorakliba yumthangnariba India amasung China hairiba country ani asigi oina nauno honglakliba mari asi yengminasi Colonel Iran loshilakpa matamda ningtamba fanglakpa matamda yamna chetpa marup ani oina leiramba country ani asi lan thoklakpadagi territory lokshinnaba miyoi kiyam hatoknabagi oiba states adu loikraba matungda tapna mari asi fagalaknabagi damakta honaduna lakliba country ani asi 2018 dagi na haukiba chahi khara asigi matam asida yamna fattaba mari asi kaithabagi oiba matam amada amuk leirure Masidagi amuk country ani sigi oina leiriba mungnaba asina yamhena henjinkiba taragadi country ani sida yamna chawba mangjaba khara lakadore haiba ubadagi mungnaba asi toktuna diplomatic ki oiba lambi da amuk changsin ba hawraktuna ngamkhaida leiramliba lanmi sing fawba handoknabagi oiba thodok su aikoina ukre masidagi top political leaders kaya amasu mafam kya amada unaduna country ani sigi oiba maru oiba luchingba singi wari sing sanaba lepa leitana hujik fawba thorakli masigumnaba matam asida hauzik US ki maikei digi country animak asida tariff ki oiba akiba ama thamlaba matungda trade ki oiba yamna chawbu khudong chaba ama lawnabagi damakta pressure tawrakpa amasung Russia amasung Ukraine gi landform asi losinabagi damakta perakliba pressure sing asi lakpa matamda yamna thajadaba mong amada asuki matik yamna tenma matam ama kakta hauzik India hairiba country asida mamangda mari falaktabadagi India hairiba country asida Chinese citizens sing asi tourist ki oiba visa sing asi pidana thamlamba adu Ikui China gi maru oiba political leaders sing China da chatuna wari watai sanabagi oiba thaba aduda Chinese citizens sing tourist oina India da lakpa yabagi oiba approval asi piragani haiba wafam asi thorakibani masida sunatan India hairiba country asigi oina leiriba Chinese company kaya amada Chinese music na laktuna thabak tawbo matamda makhugi oiba visa gi issue kaya ama leibadagi hauji asi masing yamna hanthaduna ayamba hannakhrabani masigi leiriba issue asisu atuba matamda solve tawna bagi damakta wari watai sanaba hokre Isam samna hairabada yamthangnariba India amasung China hairiba country ani asi ngamkhaida lan songnaba asi toktuna lalon itiki oiba lambi aside hena mai pakna changsinnabagi damakta nakal ani makki yanaba horakle matam kharagi mamangda hojik sonariba Russia amasung Ukraine gi oiba landform asi losinbada India gi maikei digi Russia da pressure tahonnabagi damakta European Union ki maikei digi India gi oina ani subada chawriba India amasung Russia hairiba country ani sina khusamnaduna lengkhalliba Russia dagi crude oil lawraba matungda refine tawduna atopa mafam kaya amada yoliba company asigi mathakta sanction thambagi oiba thawdo ama leikre EU gi maikei dagi kiya lakliba wafam asi makoigi oina leiriba EU gi manungda chaliba country sing asigi oiba market access asi hairiba company asida piro haiba wafam asini India gi maikei dagi madugi pakhum oina atopa alternative thigani haiduna adamak muktuna leikibani hairiba thawdo asi laikraba matungda
India amasung UK hairiba country anisigi marakta free trade agreement ama sign tawnanabagidamagta matam kuinedagi wari jotai sanaduna lakriba UK gi prime minister kaya ama sinkraba matung asida hauzik nakalani maki maikaidi yanaba porakpadagi free trade agreement ama sign tawkre nauna lakriba India amasung UK gi oiba free trade agreement asida India gi oina khwaidi yamna tongjagadaba mafam haiba taragadi agricultural sector da leiriba miyosing asigi oina yamna chawba anoba market ama hangdokadawri India da puthokliba agriculture gi oiba polamsing asi British markets da duty charge amata yaudana free oina yonba yabagi oiba oithokpa adu leire masida sunatana UK gi kuthang da European Union ki saruk ta chaliba country khara da su free oina India gi agricultural products sing asi bu yonba yabagi oiba oithokpa adu lakpa yabagi oiba wafam sing asi su agreement adu da adumak yauri India gi oina leiriba samudra gi oiba mafam sing asi da fangliba resource sing gi manung da chaliba Khazing, tuna, amasung makhal makha kayagi oiba ngaga mari leinaba products sing asi mamangda leiramliba tax adudagi yamna hanthaduna UK de export tawba yabagi oiba wafam agreement asida yauri leather gi oiba polam sing amasung textile gi oiba industry sing asidagi puthorakliba polam sing asistu British market exchange tawba matamda matam amada leiramliba tax adudagi yamna hanthagadawri Nakalamurumda free trade agreement sign tawnariba asida UK hairiba country asigi oina su yamna chawba tongzaba leigidawri malem asigi oina khwaidigi mising yamliba India hairiba country asida yonnabagidamagta UK gi site ki tharakadawriba polamsing asida su tax aduki matik yamna hanthakre masida automobiles industry ki car achau achau chingba makhal makha kaya gi oiba gari na chingbagi company sing asigi oiba taxing asida su handabaki wafam yauri masiga loinena United Kingdom dagi samudra gi oiba Sanglaba lambi asi fauduna laktaba matungda Indian market ta miyoi kya amagi maikaidagi yamna pamna thaknariba British gin amasung British whiskey sing asigi mathakta thamlamba import tax asi aduki matik yamna hanthakadawri masina maram oiduna hairiba polam sing asigi mamal hantharakpa yabagi oithokpa adu leire haiduna miyoi kya amagi maikaidagi yamna kana phungdoknari Nakalamaromdana USA hairiba country asiga India gi oina Donald Trump lakraba matungda maki maikaidagi thamnagliba condition kayasing asiga loinana trade agreement ama sign tawnabagidamakta honaduna lakliba asi ngasi fawbada mai pakpa ngamdana adumak lakli masigi oiba maru oiba maram asi US ki oina makoida puthokliba aduki matik yamlaba agricultural products sing asi India da tax amata yauduna free oina thajinnabagidamakta wafam asi phongdorakba asini hairiba wafam asini India gi oina khwaidigi yamna khudung thiningai oiriba wafam asi maramdi India hairiba country asi agricultural sector asina backbone oiduna leiriba country amani haiduna phongdokna libani masigumlaba country asida hauji hauji aikoina loinamak khangnare aikoigi mitmangda taduna leire pothok pothok liba lomising asi makoina hona jariba maman aduga phanglakliba senfam aduga chana dabadagi aduki matik yamna awaba fibam amada leiribani masigumlaba matam asida US dagi maman honglaba polam kayama nauna laksinba taragadi India gi lomising asi hingba ngamdabagi fibam amada soidana lakadawribani USA amasung India gi oina trade agreement sign tawba ngamdana leiringai gi matam asida UK amasung India gi oina free trade agreement fawba sign tawkre matam asimaktada Donald Trump ki maikaidagi maki oiba haunabi adusu adumak makhatana chatchari hauzik maki maikaidagi US ki oina leiriba achoba company sing asida Indian sing thabak tawhalloidabani tanthokikadabani haiba wafam amamuk yamna kanna phongdorakli mamangdasu India da US ki oina leiriba Apple company ki oiba structure sing asi industry sing asi sahaba yaroi haibagi oiba wafam sing su phongdokpa aikoina taba phangkre